March 2021 dane Japan gi manchang hondok honjin tawbare sizinaba Ever Given kauba container ship amakhak numit taruk ni Suez Canal da panduna leikhi masi atopa mafam amada thokpa oiramlagadi icham chamba thodok macha masu oirambasu yai adubu Suez Canal oirambana jahaz sina faijinduna leisin khibadagi malem gi senmitlon da yam achoba chaitheng pirakhi Suez Canal si khawang pangna Egypt ki Isthmus of Suez hariba mafam sida leiba iram amakhakne Canal sina Mediterranean amadi Red Sea anibu samnabi aduga African Mahadesh bu Asia dagi khaidokna biba European leibak singa Indian amadi Pacific Ocean gi ekoibida leriba lam singada khwaidagi atyanma samudra lambi pibiba canal ne jahaz sina thingjilibase ichamchamba traffic khakta oikhide masigi traffic jam sina manghan bikhiba senfam se nongma khakta da $10 billion ki khujingdane nungthil numidang lepta honaduna Ever Given panfam dudagi nathokpa ngamhankhi thodok asibu Suez Canal disruption haina su khangnai disruption sina malem gi lalol itek amade senmitlon da bibi khiba akaiba singdu karigino khangmina se Suez Canal malem gi khwaidagi sizinaba jahaz lambi amasu oi masi thingjinduna leikhiba asina global trade ki 12% mukde manghan bikhi punna manghan khiba senfam se chawrakna $54 billion muk oini haina panai adubo masidi panduna leikhiba natragana thengthahan khiba cargo sing khaktadugi hisab ne tasengna leibak kaya gi senmitlon da sohan khiba adude masidagi yam hena wanglamgane maramdi crude oil sengdoktriba thau gas kumba maru oiba potlam singi mamal wangkhalakhi transportation charges wangkhalaktuna pot khurimak tangkhalakpasi mahusane Sigumba leibak amada thokpa thodok amana atai atopa lam singi senbelon da su sokhan biba sibo economics da spillover effect haina khangnai Suez Canal si yamna maru oi haibasimadi ekhoi khangle atopa amata na mohut sinba yadana karigi asuk maru oi ribeno haibdu da amukla ase Canal sigi location sida muktang yengbiyo Europe manaki samudra singa Arabian Sea Indian Ocean amadi Pacific Ocean gi ekoi belebak singa hakthengna na samna hanbibu ngamba mafam hairagadi Suez Canal matomdane Egypt ki Suez Isthmus hariba mafam se chahi lising mari rom mamang second millennium BCE swaidagi yam maru eba mafam oiduna lakhi Asia amadi Mediterranean mafam sing amaga lalol itik amadi chathok chasin gi dama Red Sea amadi Nile Turel gi marakta leiriba lekangla machet si lanthok tabayaramde matam dudadi sakhraba lekangla duda uttongduna chatnaramme ising lambi sembiduna jahaz tonglagadi hena laithokani haiba khangmana 16th century chupa tongan balebak singna canal tawnaba leptana honakhi adubo masida thada dawriba achoba senfam gi awat paleiba leibak masel yengthinaba amadi humjilak palengoi singna makhoi gi hotna jaman mahiyalan khide 1798 tagi canal si tawnab gi damak Austria Italy Britain amadi France tagi mioi kayana makhoi gi plan Egypt ki lengak ta phongdorakhi matamdo Egypt Ottoman Samrajya gi manung chalamliba tangkak oikhi ningthau singna makhoi gi proposal singdu pangthok ningkhide adubo matam gi matung inna Egypt lengak lon amadi senmitlon gi lam singda Ottoman Samrajya da tanglaktaba masa gi apamba pangthokpa ngamlaktuna autonomy su leirakhi Said Pasha 1854 da shakti pairaktuna hai singlaba French diplomat Ferdinand de Lesseps na semba canal gi plan aduda ayaba pikhi Said Pasha gi lengak makhada canal tawbagi thabak haurakhi project sigi damag 1.5 million workers darkar su oikhi Egypt ki government agency Suez Canal Authority na phongdorakpagi matung inna tha tara khudingi mi lising kun project sigi damak nekhi Sakhraba mafam asida yamna tai chadaba mawngda thabak suanki adubu pifam thokpa asumandi pibi khide mi kaya cholera amadi atai laina singna taktana hatkhi 1864 Ismail Pasha na namfuda thabak suan bathingjin khi adubu foreign workers singda dredgers amadi excavator season aduna tawbagi thabak makha chathan khi yamlaba sinmi sing service pi nabagi damak mafam sigi senmitlon fagalakhi Restaurant brothel amadi lona pusilakpa polam kaya amasu yonba haurakhi sidagi jati khetnaba mi singna taba sahar ahum ming oina palabda Suez Ismailia amadi port site semgalakhibane 1869 da sangakhiba matungdagi khwaidagi maru oiba samudra lambi marine route haidu oirakhi global trade ki 12% amadi container traffic ki 30% na canal sibu fauduna chathok chasin tawnai
Atlantic amadi Pacific Ocean anibu samnahaliba thoina maru oiba Panama Canal dagidi Suez Canal na mathau chinbagi chang saruk marirak hele. Suez Canal si malemgi khwaidagi thau thokpa leibak singna koisilaga leibanasu thau amadi gas puthok pusingi damang aduki matik maru oi. Thoktabadi oisanu adubu Suez Canal si aki akhang tawbala lahulup amana natragana Egypt ke lengak na thingkhre haina khalasi. Maduda kari tholakpa yai haibadu ngaihak bhabna sagatuna yengminase. Mediterranean Sea hairiba Europe ki hekena khada leiriba ipak se leikang na pungkoi koisinba lamyai chabukta leiba samudra amakhakne. Mafam si yoba yaba mahosagi entry point hairagade nongchup lomgi Strait of Gibraltar Nongpok Maikegi Black Sea yohanbiba Dardanelles amadi Bosporus Strait sing asine. Black Sea hariba asiso laikang na koisinba inland sea amakhakne. Aduna haibadi masidagi samudra yoba lambi leite Suez Canal si hek thingjin khibada North America gi nongpok torban amadi Europe tagi lakpa jahaz sing Indian Ocean changlakna bagi damak atopa lambi thiraktaba yaroi haibane. Kilometer chama ga modra humdoi khak sangba Suez Canal si leiramdraba natragana akan aring singba kanano amakhak ni hek thingjin khibada hairi beleibak sing si amana amaga lolol itik amade chathok chasin tawnabagi damak chawkhraba Africa rom da koithokna Cape of Good Hope lana laktaba yaroi. Shipping company amadi Navy hanadagi hena thau leinaba sengau chawkhalaktaba yaroi. Masina sunate lamsang chatpa hengalakpadudagi jahasing sokchilakpasu henkalaktuna mapunsi tensilakane. Egypt amadi ising lambigi map tasu hongdok hongjin soidana lehanbirakane. Masigi khudam oinaba puarigi lemai khara amok hangtoklasi. 1904 to 1905 Russo-Japanese War matamne. Russia na makhoigi Baltic Fleet ki jahasing Japanese Navy thengainabagi damak thakhi. Adubu Japanese singi michang Great Britain na Suez Canal control toriba matam oiribana Russian Navy ki jahasing canal si fahan khide. Russian jahasing du upai leitabadagi Africa rom oina koiraga chatpa takhi. Lamsang lakpagi choktharaba awatpagi awatpa ngakta ngairba Russian fleet adu Japanese Navy na yam line na maithiba piba ngamkhi. Haujikti thaina gumba natre technology chawkhalabani adumaina tawraroi khaningai su leite. Ani suba lanjaw matam Axis amadi Allied powers singi marakta lan thokna khibaduda Axis na Allied jahasing canal du lalhan khide. Masina South Asia ga faudok fauzin tawbada asukimatik bera ohen khibane. 1956 tana Egypt ki control makhata nationalize tawkhraba canal adu amuk munnabagi damak Britain, France amadi Israel na Egypt te attack tawsin khi. Masibu puari da Suez crisis haina khangnai. Ngasi su karigumba manaba crisis tholaklagade awaba chaitheng adum nangkhigane. Alliance ki study amgi matung inna nongmakha canal si thingjenbada chahi amagi laloliti ki growth 0.2 dagi 0.4% fau tapthale. Suez Canal thingjin khrabanina US Navy gi Atlantic Fleet Africa rom koina laktana ba Pacific Fleet lomda oina transfer tawselapagi oithokpalai. Masidagi makhoi Indian Ocean amadi Persian Gulf from the khangnak naksilaklane. Indian Ocean yosinabagi damak South China Sea yam sathina maru oikhalakane. Suez Canal bera khurau thangdana leringai sida fau South China Sea tension yam wangna leiba mafam oiribane. Marak sida America amuk changsilaklagadi lok amada kai ani leiba yadabugum ungkhatnaba mukhainaba khutlai satnaba yam sathina toirakane. Ngasigi wahang Queen of Arabian Sea hairaga karamna sarbu khangnabage haibiramo. Video si nungairagadi like tawbiba kawbigano yaningba yaningdaba leibiragasu comment oina thanbiramo. Subscribe tawdribasingna channel si kanai khanbiragadi soidana share amadi subscribe tawsinbiyo. Channel sigi growth yankhat hanbiduna hena afava content purakpada mateng pangbinaba haijari.